ai ubada nok leba sina Manipur da tangdulai taba porak nambagi lambi ne haina wai kem sana phongdokre nakalamrom dana CM gi khongsat akana mong da condemn tawi haina KSRC na phongdorakre kumja 2023 gi May 3 digi haukiba irang asina maram oiraga Churchanpur da Chief Minister amuk phawa chatpa ngamludraba matung ngarang Chief Minister wai kem sana nong thaklambi da Churchanpur da satkre irang asina maram oiraga laikhidraba Kuki Phuruki MLA Bungjakin Balte gi mayam da pangthokpa aroiba mathau mangam da saruk yakhrei thauramadu da Manipur da tangdulai taba karamna purakadagi haina paumi amana hangba wahangi paukhomda Chief Minister na nahangna ai ubada nok leba sina tangdulai taba purakna bagi lambi ni haina phongdokhrei kumja 2023 gi May 3 da Churchanpur Maikei dagi Kuki Phuruki miyam na hauruktuna Maikei adomda laidaba maitei Phuruki yumkei thugai yaikhaiba amasung mai thaba hauruktuna tholakhiba irang asida thangnaba numit May 4 da warishan ama puraknaba Chief Minister yauba mifamda saruk yauramlaga hankibada miyamgi mopna MLA Bungjakin Balte aruba phibamda sokpadagi matam sangna layengduna lakhibane maduda layengba ngamdabadagi sahi asige February 1 da Gurugram da leiba Medanta Hospital da laikanaba ngamdana laikidabane thauramadu da saruk yaraduna yumnam khemchana hai May 3 da irang thoklaga May 4 da pangthokiba mifamda mahana MLA Bungjakin Balte gi manakta leramlabade ngasigi thaudo se thoklam loidabane mahana bot hekabaga assembly gi speaker oirakpa matam adudagi hauraga Baltega maga si yamna luna tinarakiba marupne numit aduda mifam loibaga mahana yum halamdrabadi MLA Balte namayum hankiba du khanglamgadabane haina pendaba wafam kya phongdoke amarom da garang satkiba Chief Minister wai khemsang gi Churchanpur khongsat Kuki Human Rights Council KSRC na kanama ongda condemn toropaga loinana Kuki taba mafam da Manipur gi Chief Minister lakhanba Modi lengak pusu council sina condemn torokle Miyoi ani kankre Ukhul district ki sungsoi mai 5 police na konba sangta khunda sen gi demand ga mari lena na phajenduna thamlamba Assam dagi miyoi ani haukibe irai numita police na kanbangam kre Assam gi Titabar police dagi sen gi demand ga mari lena na mi ama phajenduna thamkre haba paw ama pirakpadagi Ukhul district police na lokhalakpa thabakta mi amagi mahutta ani oina kanbangam khibane police na kankhaba ani du kasop kasari sahi kun gamapon kauba amaga azoi godoi sahi kun thrahumdoi kauba amaga ni haide arambai tengol gi korou ngan ba yauna mi mapal gi CBI na supplementary charge sheet pikhat khre haide 2023 gi May 3 digi horakiba irang asiga mari lena na pangai da leiba MPTC amasung tare suba IRB gi arm court gi nongmai lakhiba thaudo adugi matang da CBI na lokalakwa case amaga mari lena na Arambai tengol gi lusingba korou nganba khoman yauna mi mapal gi mathakta supplementary charge sheet pikhat khre thaudo asiga mari lena CBI na satharakwa investigation gi saru ama oina moirang them Anand Singh athopom kajit Elas Kishorjit lokrakpa Michael mangangsa Elas Tolumu Konthaujam Romojit Meitei Elas Lukhoi amasung Kaisam Johnson Elias Johnson ki mathakta CBI na Special Judge CBI Guwahati Assam da 2024 ki January tarani thoida charge sheet pikhatke case asige investigating agency or by Special Judge CBI Guwahati da pikhatkiba report na hai thodo aduka marilena na 2023 ki May 4 da Imphal District ki Haingang Police Station na IPC ki tongan ba section 6 amasung 25 arms ki makhada FIR ama lokhalaba matung Manipur government na thopu notification amagi matung na case adu CBI da sinarake CBI na thodo adu ko mari lena na FIR ama register tawduna investigation sathaba hawrakhibane Hangang PS lokhatpa FIR adu ki matung na nomit adu ki nungthil pung amaga minute ni phumangarom tabada masing yamlaba nahasung na pangai da leiba MP TC ki main gate duty tawriba santri sing adu overpower tawduna campus manung da leiba MPTC ki arm court ani amasung taret suba IRB ki arm court ani punna arm court mari ki thong phakai duna yamlaba nongmai amasung maruna singba lut tawki haide case asiga mari lena satharakpa investigation da moirang them Anand Singh athopom kajit Elas Kishorjit lokrafa Michael mangangsa Elas Tolumu Konthaujam Romojit Meitei Elas Lukhoi amasung Kaisam Johnson Elas Johnson CBI na tongan ba thaudok sing da pharaba matung makhoi gi mathakta charge thangalake investigating agency asina makha tana satharakpa investigation gi saru ama oina khulai lakpa du da yawba larhalu amagi kadar ne haba tokchong gyaneswar amasung Anand Sharma kauba mi ani amasung arambai tegol gi member Assam Kanan Singh kauba amasu senai haba khangki haide NIA na
transnational conspiracy ka mari lenana lokhat pa case amada thokchom gyaneswar allies samjai laimayom anand sharma allies ingba amasung ibom chamaite allies land ba kawba mi ahum phare haina aiba serol ama CBI da tharake CBI na Chief Judicial Magistrate Kamrup Metro Guwahati da thokchom gyaneswar allies samjai amasung laimayom anand sharma bu phana ba prayer torba matung case ase ka mari lenana phake anisuba IRB da ki khulai lakpa ka mari lenana CBI na lokhat pa case ama ka su mari lenana makhoi ani ki mathakta charge sheet thangat khragani masiga loinana MPTC yauna tonga ba mafam sing da ki khulai lakpa ki thodok ta chenabane haipa hana Manipur Police da constable oramba arambai tengo ki member Asem Kanan kawwa ma su phake hare Kulai paiba sing action law naba ko tu na rally chat kray Kuki jo khul sing da hanjan attack sa tharak le hana mara sira tu na kulai paiba group sing ki mathakta action law khonaba Committee on Tribal Unity ko tu gi mijeng makhada Kangpokpi district ki gam gi faida Kuki miyam na protest rally chat kray rally adu talawlong damdai da gi hauraga National Highway 2 da gam gi fai phawba chalaba matung talawlong damdai da loisin khe kongsar adu da saruk ya kheba sing na Kuki jo khul sing da attack sa thabada NSNIM amasung Jelaro United Front JUF yawi haina marasi baga loinana makoi gi mathakta government khudakta action lokanaba demand tauke irang thokan ba yaba singi district sing da Central Armed Police Force deploy taunaba khulai paiba group singi mathakta hena kan ba action lokanaba amasung jab manana law enforce taunaba demand tauke NSNIM amasung JUF ki mathakta action lokalo kamjong amadi Tamenglong district da security gi hena akan ba thabak lokalo haina thaba placard sing su pai ke rally adu ki matang da kotu gi spokesperson NG Lun Kipgena government ki policy sing kanglop amada misang sangba oina tawe constitutional principle singa na kanglop khodemak jab manaba mijeng yeng ga thabane handak July amada Kamjong district ki Phaimol amasung July ani da Tamenglong district ki Laikot khul da thokiba thodok sing palladuna attack ase ethnic tension hena pak thok chaw thokaba atamna sinbane Kuki jo kanglop na phiba masi hena pak thok chaw thokna ba maongda khud haloi haike Lun Kipgena makhata na hai hojik oiriba phiba masi laksina ba honabada 2001 gi June 19 da thokiba thodok adudagi Chief Minister Y Khemchana lusingba state government asina para tamgadabane NSNIM ka chaminariba khulai paiba militant singi mathakta action lokhatgadabane amasung India government na ceasefire agreement taunariba group sing na lauriba operational freedom adu yengsingadabane kaluk khudimaki political ya pamasing adu Kuki jo kanglop nai kai khumnai amasung masi political agenda gi khudong sab launa ba honaroi dabane security ga kan ba section thorang marakta rally adu shanti oina loisen ki haide war zone oikiba torbung maning lekai usida hanjele Kuki terrorist na nomai kapsilakhre economic blockade changsalagani lauthokre ngasidagi na sahi ahom henbagi mamang da May 3 2023 da All Tribal Students Union Manipur na Tribal Solidarity March haiba banner gi makhada Manipur gi singi area sing da releasing satkibagi manung da Sursanpur district headquarter da na khwaidi ki sauba khongsat chalaba matungda Bisnupur ga tainabada leiriba torbung bangla da thomjilaktuna mete gi yum kai sing thugai ba masung mai thadokpa yauna thengna ba mete sing phu chaibana singba chatharakpadagi haurakhiba lana sigi matam sangna war zone oirakliba torbung maning lekai tamna nongmai maru kunlong kapsilakpadagi mairapai yauna tongan ba lup taret na thodo sida chenaba sing phagatreba phawba tidim lambi gi mafam kharada economic blockade ki khongjang sang senduna Sursanpur romda makhalamata pochai sing pusilakpa thenglagani haina laukthokre thodo sigi matangda phangba report ki matungina nahana midang pung 13 minute kun ga manga rom tarakpada Bisnupur district ki phagaksau ekai police station ki jurisdiction manung chaliba torbung maning lekai da leibi yum sing tamna afwa makha gi nongmai sejinaduna maru kulong kapsilakpani haide reporters ki matungna nongmai maru sing adu Sursanpur gi Kangbai maning da leiba Scotland ke Scotland amasung Timunjang khulom dagi Kuki terrorist na kapsilakpa oigani laibok phabadagi nongmai maru sing aduna torbung maning lekai gi mioi amata sopa nanghaudre haide thaudo si Chief Minister Y Khemchana ngarang Sursanpur da pangthokpa laikhidraba BJP gi MLA Bungjagin Balte gi aroiba mathau mangam gi thoromda saruk yaba chatkani haibadagi Kuki NP Sursanpur yauna militant group sing amasung Sursanpur da
ꯐꯦꯁ ꯇꯧꯕ ꯀꯨꯀꯤ ꯖꯣꯒꯤ CSOꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯊꯧꯗꯣꯛ ꯑꯣꯏꯒꯅꯤ ꯊꯥꯖꯅꯔꯦ꯫ ꯑꯃꯔꯣꯝꯗ ꯇꯣꯔꯕꯨꯡ ꯃꯔꯤꯡ ꯂꯩꯀꯥꯏꯕꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯋꯥꯔ ꯖꯣꯟ ꯑꯣꯏꯍꯜꯂꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯆꯦꯟꯅꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯂꯨꯞ 8ꯅ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯌꯥꯝꯂꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯗꯨꯅ ꯇꯤꯗꯤꯝ ꯂꯝꯕꯤ ꯄꯔꯤꯡꯗ ꯂꯩꯔꯤꯕ ꯃꯣꯏꯔꯥꯡ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯇꯦꯔꯥ ꯈꯣꯡꯁꯥꯡꯕꯤ ꯑꯃꯗꯤ ꯇꯣꯔꯕꯨꯡ GPꯒꯤ ꯃꯤꯌꯥꯝꯅ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯣꯝꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯄꯨꯁꯤꯟꯕꯗ ꯑꯌꯥꯕ ꯄꯤꯔꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯒꯥꯎꯆꯥꯎ ꯏꯈꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯐꯒꯥꯎꯆꯥꯎ ꯏꯈꯥꯏ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯩꯊꯦꯜꯂꯥꯛꯄꯝ ꯀꯦꯒꯦ ꯁꯅꯥꯅ ꯋꯥꯐꯝ ꯑꯁꯤ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯔꯦꯞ ꯀꯦꯁꯇ ꯆꯦꯟꯅꯕ ꯑꯃ ꯆꯍꯤ 10 ꯊꯕꯛ ꯁꯨꯕꯒꯤ ꯐꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ 2012ꯗ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯐꯝ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤꯕ ꯀꯦꯁꯇ ꯀꯣꯔꯠꯅ ꯀꯟꯚꯤꯛꯁꯟ ꯄꯤꯈ꯭ꯔꯕ ꯅꯤꯡꯊꯧꯖꯝ ꯕꯤꯖꯦꯟ ꯆꯍꯤ 33 ꯃꯣꯏꯔꯥꯡ ꯉꯥꯡꯈꯂꯋꯥꯏꯕꯨ ꯉꯔꯥꯡ ꯑꯦꯗꯤꯁꯅꯦꯜ ꯁꯦꯁꯟ ꯖꯖ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯀꯣꯔꯠ ꯀ꯭ꯔꯥꯏꯝ ꯑꯦꯒꯦꯟꯁꯠ ꯋꯤꯃꯦꯟꯅ ꯆꯍꯤ 10 ꯖꯦꯜꯗ ꯊꯕꯛ ꯁꯨꯕꯒꯤ ꯐꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯆꯠꯊꯈꯤꯕ ꯍꯤꯌꯔꯤꯡꯗ ꯑꯦꯗꯤꯁꯅꯦꯜ ꯁꯦꯁꯟ ꯖꯖ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯀꯣꯔꯠ ꯀ꯭ꯔꯥꯏꯝ ꯑꯦꯒꯦꯟꯁꯠ ꯋꯤꯃꯦꯟ ꯑꯁꯦꯝ ꯇꯔꯨꯅꯥ ꯀꯨꯃꯥꯔꯤꯅ ꯅꯤꯡꯊꯧꯖꯝ ꯕꯤꯖꯦꯟ ꯆꯍꯤ 33 ꯃꯣꯏꯔꯥꯡ ꯉꯥꯡꯈꯂꯋꯥꯏꯗꯒꯤ ꯍꯧꯖꯤꯛꯅ ꯀꯣꯟꯖꯦꯡ ꯂꯩꯀꯥꯏ ꯂꯥꯡꯄꯣꯛꯂꯥꯛꯄꯝꯗ ꯂꯩꯕꯕꯨ IPCꯒꯤ ꯁꯦꯛꯁꯟ 376 ꯔꯦꯞꯀꯤ ꯃꯈꯥꯗ ꯃꯔꯥ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯉꯔꯥꯡ ꯆꯠꯊꯈꯤꯕ ꯍꯤꯌꯔꯤꯡꯗ ꯀꯟꯚꯤꯛ ꯑꯁꯤꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯃꯅꯤꯄꯨꯔ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜ ꯁꯖꯤꯋꯥꯗꯒꯤ ꯀꯣꯔꯠ ꯑꯁꯤꯗ ꯄꯨꯊꯣꯔꯛꯈꯤ꯫ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟꯅ ꯄꯤꯈꯠꯂꯛꯈꯤꯕ ꯔꯤꯄꯣꯔꯠꯇ 2012ꯀꯤ ꯅꯕꯦꯝꯕꯔ 30ꯗ ꯚꯤꯛꯇꯤꯝ ꯃꯁꯥꯅ OC ꯁꯤꯡꯖꯃꯩ PSꯇ ꯇꯧꯔꯛꯈꯤꯕ ꯔꯤꯄꯣꯔꯠꯇ ꯆꯍꯤ ꯑꯗꯨꯒꯤ ꯑꯣꯛꯇꯣꯕꯔ 18ꯗ ꯕꯤꯖꯦꯟꯅ ꯃꯍꯥꯛꯄꯨ ꯅꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯁꯤꯡꯖꯃꯩ PSꯅ IPCꯒꯤ ꯁꯦꯛꯁꯟ 376 ꯔꯦꯞꯀꯤ ꯃꯈꯥꯗ FIR ꯑꯃ ꯂꯧꯈꯠꯇꯨꯅ ꯋꯤꯃꯦꯟ SIG ꯂꯥꯟꯕꯤꯂꯨꯅ IO ꯑꯣꯏꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯊꯥ ꯑꯗꯨꯒꯤ 30ꯗ ꯑꯦꯀ꯭ꯌꯨꯁ ꯑꯣꯏꯔꯤꯕ ꯕꯤꯖꯦꯟ ꯐꯥꯈꯤ꯫ ꯄꯨꯂꯤꯁꯅ ꯆꯠꯊꯔꯛꯈꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯀ꯭ꯌꯨꯁ ꯕꯤꯖꯦꯟꯕꯨ IPCꯒꯤ ꯁꯦꯛꯁꯟ 376ꯒꯤ ꯃꯈꯥꯗ ꯃꯇꯝ ꯑꯗꯨꯒꯤ ꯁꯤꯡꯖꯃꯩ PSꯀꯤ ꯑꯣꯐꯤꯁꯔ ꯏꯟꯆꯥꯔꯖ ꯏꯟꯁꯄꯦꯛꯇꯔ N ꯏꯉꯣꯆꯥꯅ ꯆꯥꯔꯖ ꯁꯤꯇꯤꯡ IO ꯑꯣꯏꯅ ꯀꯣꯔꯠꯇ ꯆꯥꯔꯖ ꯁꯤꯠ ꯊꯥꯡꯒꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯦ꯫ ꯀꯣꯔꯠꯅ ꯃꯈꯥ ꯇꯥꯅ ꯃꯅꯤꯄꯨꯔ ꯀꯝꯄꯦꯟꯁꯦꯁꯟ ꯁ꯭ꯀꯤꯝ ꯐꯣꯔ ꯗꯤ ꯋꯤꯃꯦꯟ ꯚꯤꯛꯇꯤꯝ ꯁꯔꯚꯥꯏꯚꯔꯁ ꯑꯣꯐ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠ ꯑꯗꯔ ꯀ꯭ꯔꯥꯏꯝꯁ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯀꯤꯝꯁꯤꯡꯗꯒꯤ ꯚꯤꯛꯇꯤꯝꯗ ꯂꯨꯄꯥ ꯂꯥꯈ 4 ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯅꯕꯁꯨ ꯔꯤꯀꯃꯦꯟ ꯇꯧꯈꯤ ꯍꯥꯏꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ KBꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯆꯪꯍꯜꯂꯛꯇꯕꯗꯒꯤ ꯀꯥꯟꯇꯣ ꯁꯥꯕꯜꯗ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯑꯥꯔꯃꯤꯒꯤ ꯑꯦꯛꯁꯟꯗ ꯅꯨꯄꯤ ꯑꯃ ꯁꯣꯛꯂꯦ ꯍꯥꯏꯔꯦ꯫ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯑꯥꯔꯃꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯀꯦꯟꯗ꯭ꯔ ꯕꯤꯗ꯭ꯌꯥꯂꯌ ꯂꯩꯃꯈꯣꯡꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯄꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯍꯜꯂꯣꯏ ꯍꯥꯏꯅ ꯅꯍꯥꯟ ꯊꯥꯖꯕ ꯄꯤꯈ꯭ꯔꯒ ꯉꯔꯥꯡ ꯑꯃꯨꯛ ꯍꯟꯅ ꯀꯨꯀꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯆꯠꯍꯟꯈꯤꯗ꯭ꯔꯦ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯑꯥꯔꯃꯤꯅ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤ ꯃꯥꯌꯣꯛꯇ ꯈꯨꯔꯈꯨꯜ ꯀꯥꯟꯇꯣ ꯁꯥꯕꯜ ꯂꯝꯕꯤꯗ ꯑꯥꯔꯃꯤ ꯒꯥꯔꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯑꯥꯔꯃꯤꯅ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯕꯗ ꯅꯨꯄꯤ ꯑꯃ ꯁꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯀꯥꯟꯇꯣ ꯁꯥꯕꯜ ꯂꯣꯝꯗꯒꯤ ꯃꯍꯩ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯩꯃꯈꯣꯡꯗ ꯂꯩꯕ KV ꯁ꯭ꯀꯨꯜꯗ ꯃꯍꯩ ꯇꯝꯕ ꯆꯪꯂꯨꯕꯗ ꯊꯣꯛꯈꯤꯕꯅꯦ꯫ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 8:30 ꯇꯥꯔꯛꯄꯗ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ KV ꯁ꯭ꯀꯨꯜ ꯇꯝꯅ ꯒꯥꯔꯤꯗ ꯆꯠꯈꯤ꯫ ꯃꯗꯨꯗ ꯑꯦꯛꯁ ꯁꯥꯔꯚꯤꯁꯃꯦꯟ ꯀꯣꯂꯣꯅꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯅꯍꯥꯟꯒꯨꯝꯅ ꯀꯨꯀꯤꯁꯤꯡꯅ ꯂꯝꯕꯤꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯠꯂꯒ ꯊꯝꯈꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯀꯥꯟꯇꯣ ꯁꯥꯕꯜ ꯈꯨꯔꯈꯨꯜ ꯁꯦꯛꯃꯥ ꯌꯥꯎꯅ ꯑꯀꯣꯏꯕꯒꯤ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯀꯨꯀꯤꯅ ꯀꯔꯤꯒꯤ ꯃꯍꯩꯔꯣꯏ ꯆꯪꯕꯗ ꯊꯤꯡꯕꯅꯣ ꯍꯥꯏꯅ ꯀꯥꯟꯇꯣ ꯁꯥꯕꯜꯗ ꯏꯔꯥꯡ ꯍꯧꯔꯛꯈꯤ꯫ ꯄꯨꯡ 9:30 ꯇꯥꯔꯛꯄꯗ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯑꯗꯨ ꯀꯟꯁꯤꯜꯂꯛꯈꯤ꯫ ꯅꯍꯥꯟꯁꯨ ꯀꯨꯀꯤꯁꯤꯡꯅ ꯃꯍꯩꯔꯣꯏ ꯆꯪꯍꯟꯈꯤꯗꯕ ꯑꯗꯨꯗ ꯂꯩꯃꯈꯣꯡꯒꯤ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯂꯥꯛꯇꯨꯅ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯈꯤꯕꯅꯦ꯫ ꯑꯗꯨꯕꯨ ꯉꯔꯥꯡꯁꯨ ꯀꯨꯀꯤꯅ ꯇꯧꯔꯛꯄꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯃꯤꯌꯥꯝꯗ ꯃꯤꯅꯝꯃꯤ ꯍꯥꯏꯗꯨꯅ ꯅꯥꯒꯥ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡ ꯄꯨꯟꯗꯨꯅ ꯀꯥꯟꯇꯣ ꯁꯥꯕꯜꯗꯒꯤꯅ ꯂꯩꯃꯈꯣꯡ ꯇꯥꯕ ꯂꯝꯕꯤꯗ ꯑꯥꯔꯃꯤ ꯒꯥꯔꯤꯁꯤꯡ ꯆꯠꯄꯗ ꯑꯊꯤꯡꯕ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯀꯌꯥ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯤꯌꯥꯝꯒ ꯃꯨꯛꯅꯈꯤ꯫ ꯃꯗꯨꯗ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯗꯨꯅ ꯅꯝꯐꯨꯗ ꯑꯥꯔꯃꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯀꯦꯝꯞ ꯇꯝꯅ ꯆꯠꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯈꯣꯡꯖꯪꯂꯣꯏ ꯅꯨꯄꯤ ꯑꯃ ꯁꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯥꯒꯥ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯀꯥꯟꯇꯣ ꯁꯥꯕꯜꯗꯒꯤ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡ ꯇꯝꯅ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯗꯨꯗ ꯃꯨꯛꯅꯔꯛꯂꯕ ꯃꯇꯨꯡ ꯀꯥꯟꯇꯣ ꯁꯥꯕꯜꯗ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯅ ꯐꯝꯖꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯑꯗꯨꯕꯨ ꯆꯪꯂꯛꯇꯅꯕ ꯊꯠꯂꯒ ꯊꯝꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯏꯁꯣꯝ ꯇꯝꯐꯥ ꯀꯧꯕꯤ ꯑꯃꯅ ꯍꯥꯏ ꯂꯩꯃꯈꯣꯡꯗ ꯂꯩꯕ KV ꯁ꯭ꯀꯨꯜꯗ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯄ ꯑꯁꯤ ꯑꯌꯨꯛ ꯄꯨꯡ 8:15ꯗꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯂꯩꯃꯈꯣꯡ ꯑꯣꯛꯁ ꯁꯥꯔꯚꯤꯁꯃꯦꯟ
colony fumjinduna KB school ki angangsing satpa yaroi haiduna thingduna thambadagi angangsing school kahan kidrei angangsing school kabada erapan pidana ba sil division mountain division officer ga ima ibel singa wari sanaduna erapan pidana ba honage haina yanaba purakhrabani adubu Kuki singla ngarang tawriba thong asina army officer singna ngasidi pusinba ngamlaro harakudagi khongjang asi sangsenbani loinana karigamba Kuki singna rally natraga protest auge harabasu kangpokpi district ta oira tawbiyo mafam aside Imphal West ki mafam asida makalamatagi khongjang sangsinbirakano Kuki singna makhata na khongjang sangsilaklakadi meite amadi naga puna khongjang sangsilakane aduna leima khong hariba mafam asida free movement yahanaba amadi angang sangbu school sathokasin tawbada security matik sana pibiyo haike amaromda nungthel pung ahum tarakwa da army singna meite amadi naga sing adu meter sama hantharaga layo Kuki lamhen tuhen basing tan khai ki ga harakwada narang dagi thajaba mang khrabani na Kuki sing adu tapthu makhoi leitrabade khoisu handoke haibadagi ngahamuk na ba thoki haire Home Minister Amit Shah na Manipur ki security ki phibam review tawkhre security advisor amasung DGP na chingbana Delhi da hakthengna na saruk yakhe Governor, Chief Minister, Home Minister, Commissioner, Home amasung Governor ki Secretary na virtual mota lok babadagi saruk yakhe haire Manipur da hojik oiriba security ki phibam singbu Union Home Minister Amit Shah na preside tawduna Delhi da pangthokiba awangba thak ki security meeting amana review tawkhre ngarang pangthokiba review meeting asigi matangda phangba report singi matungina Delhi ki mifam asida Manipur ki advisor security Kuldip Singh anawba DGP Mukesh Singh military operation ki director general amasung state asida deploy tawreba Assam Rifles CRPF amasung BSF ki director general na singba singdi hakthengna na saruk yakhe adubu Governor AK Bala, Chief Minister Y. Kemsan, Home Minister Govindas Kontauzam, Manipur ki Commissioner Home, and Ashok Kumar amasung Governor ki Secretary Suman Singh di Imphal ki lok pabandagi mifam asida virtual mota saruk yakhe haire Home Minister na singbana lusingba official kharasu yawo mihusingna Imphal ki lok pabandagi virtual mota saruk yakhe bani haire Delhi da satuna mifam asida saruk yakhe ba security advisor amasung DGP khakta natana Manipur ki makok thongba amasung bari lenaba official kharasu yawke haire adu ngarage state security review meeting asida kari karamba wafam sing puthoktu na khanakhibage amasung Home Minister ki maikede kari poktak pirakhibage habidu de official oina khangba ngamkhidre Masamaki nupi na mapuroiba hatlaga bathroom ki tiles makhada fumjilam lei Uttar Pradesh ki Agrada sahi nifu surabi nupi amana mapuroiba bo hatlaga yum ki bathroom ki tiles makhada fumjinduna thamlambagi damak nupi asi UP police na fare hade thaudosi sahi asigi me kun ga tarukta Sikandar police station da Ruby Sharma kaubi nupi amana mahaki mapuroiba Surendra Sharma sahi nifu mari mafam khangdana mangkhre haina wakalakpadagi police na thi humbagi thabak sathabagi manungsanna Ruby bu wahang pahong tawbada masung mahaki thawang singkupna yengsilubada phongdorokpa wafamga evidence ka sanaramdabadagi hena kupna thijilubada Ruby na mapuroiba bu hatlaga yum manungda phumjille haiba khangba ngamlakhibani haide police na phongdorakhibada Ruby na mapuroiba Surendra bu sahi asigi me 19 da hatlaga numit nipani ki matungda mangkhre haiduna police ta wakalakibane mahana mapuroiba ki haksang asibu bathroom da tawthoklaga phumjillaba matungda mathakta concrete haijanduna tiles thajilambane police na Ruby ki ATM withdrawal kupna yengsilubada chungnarakpadagi statement record tawbada phongdokhiba wafamga chanadaba thengnarakibani haike laikai gi mina phongdorakhibada Surendra ase matam khara thabak phangdabadagi ka hena yu thakpa miyoi ama oirakhe Ruby de yu thaklaga sel ni bata natana toina khana chainabagi thawongsu uba phangki haire Mi hatpagi maralda BJP ki MLA sahi mari jail da leigadawri haukiba sahi 2018 da thokiba celebrity nupi amabu nongmena kaptuna hatkibagi maralda Bihar ki BJP ki MLA Raju Kumar Singh bu Delhi court na serak oina sahi mari jail da leina bakhangan khre Delhi ki special judge Bisal Kogame na BJP ki MLA Raj Kumar Singh bu mi hatpagi maralda sahi mari jail da leibagi serak oina pibagi mathakta punna lupa lakh kun ga manga fine oina thina ba sukhangan khre mana makha taraduna phongdokhibada leibasigi leidiba IPC ki section 304 part 2 gi makhada MLA Raju Kumar Singh bu serak oina sahi mari jail da leina bakhangan khibani haina phongdorakle Pakistan da suicide attack da security person mari sikre atai tara taruk sokre hade Pakistan ki Khanumsup thangba saruk Baluchistan province da Pakistan Coast Guard ki check post amada sathakiba suicide attack amada security person mari sikre amasung atai tara taruk sokle haina official source na phongdorakre